Air India, the Air Asia ki Imphal to Delhi direct flight sing and over Chahi ki khudol oina January thadagi service hauragani haina Chief Minister Nongkamon Biri na phongdokre. Wahan thok leina marek mahau thokpa punsi marel amagidama education ki chawraba thodang lei haina Minister Thokchom Radhichan hai. Loktak Pod kan CMD Pod asida uchek paba amadi lananga paba singi mathakta akanda action lawgani haina Minister Thongaujan Shyam Kumar na chaksadwa. Imphal East District ki manungchan Kurai Chaithabi leirakta Chinese hand grenade ama thanam lei bomb squad na asoingam yaugan defuse. Amasong lamgi wahawdagi khana chainaba thokpraba senjam chiram senjam kunau amdi harau thel khulgi kunja singi marakta yasinaba puraknaba ngasi hanba tangki wari sanakri. Mayam kurum zari dom yengbirbusi Impact News ni Prime Time Manipuri News Bulletin dai khaidam jantisina huje pungjasi fawgi morba pawsing mayam da pizari. Air India amadi Air Asia ki Imphal to Delhi direct flight chatliba chahi English ani taraga nipan ki anoba khudol oina January thadagi service hauragani. Impact News ka khanan unaba mada Manipur ki Chief Minister and Biren wafamasi phongdorokibani. Chief Minister na Air India ki Imphal to Delhi amadi Delhi to Imphal flight service hauragani haina thazaba thamlaki. Masigi mathakta chatliba chahi asigi March stop fawgi manungda Air Asia ki flight su Imphal amadi Delhi ani ki marakta direct flight service hauragani haina domestic air service asigi official singna Chief Minister da thazaba pirakle hairi. Chief Minister ga khanan unabadu da Air India amadi Air Asia gi Delhi direct flight service asi chayol amagi manungda numit humni gi service lehengani hairi. Hiramaski matang da ikoi kuidrungai gi mamang da Chief Minister na Union Civil Aviation Minister Jan Sinha, Airport Authority of India, Air India amadi Air Asia gi makok thongba official singa unadana wa khanaba loire hairi. There is a great news for the people of the Manipur also, which I did not reveal. But I met many people there in Delhi, Civil Aviation Minister and the Airport Authority of Delhi. And Air India is going to start direct Delhi flight from Imphal to Delhi, Delhi to Imphal. Twice or thrice a week might be. They will schedule it. And they promised that it will be started from this January. So probably by March of this 18, that direct flight of Air Asia also will be started. Afaba miyoi ama ohenba haibasi asina education gi nung oiba wahanthok leina marek mahau thokpa punsi marel amagidamag education gi chawraba thodang lei haina Education Minister Thokchom Radhichan na phongtorokle. Wafam asing asi Democratic Student Alliance of Manipur Desam gi taraga taruklak suba Foundation Day kam humpugmanga suba mega blood donation camp gi thoramda phongdokibani. Role of Education and Economic Development of Manipur haiba thimda Desham na sinduna Jenims ki auditorium da pangthokiba thoramda Minister Radhichan hai school amadi college na ta fangba education gi mangal khaktana loiba nate miyoiba amagi punsida sidriba fawba tamsinba musung khangjinba lepa naiti haiki khangjin tamsinba gi kanaba leirabasu aikhoina afaba lauksinduna amadi matamga chunaba mongda isa-isana semdokadabani. Loinana Oja Singnasu class loba matamda Mahiroi Singbu Karamna Pukning Changhan Sige Haibaki Matangda Kupna Kantaba Tangai Fade Haiki. We need to learn from life. Akoi asoi badagi akoi na se desam sahitra trokshoropada akoi na desam ki contribution we all recognize akoi Manipur Samaja phattaba evil loy approaching kramaina how to counter, how to check kramai thingadagi satra gi interest kari kari tawgadagi haibana afaba thabak kaya am tori adu afaba tawningwa afaba tawba akoi
tawna marakta akoi soidaba leiba nate adana we need to introspect reflect akoi na lakpasida akoi na soigiba tawram moidaba tawramagadi hena phagadaba kari kari yawgi haina amuk khan musu khitang ai appeal tawjani khalan jani Ngasigi thoramadu da sarukya khiba Cookie Student Organization KSO General Headquarters ki Presidents Pauktin Thang Lupangna Education ki Pambai na Furup Kayana Punna Kundariba Manipur da Tangdu Leitaba Madi Nungsi Chanaba Purakpa Ngamgani Mahiroi Lup Amagi Luchingba Mo Oina Status ki Mahiroi Lup Singna Ban Blockat Amadi Education da Hakteng Nana Sarukya Riba Si Jumlibra La Libra Haina Tatana Khali Mahiroi Singi Yaifanaba Tolakiba Lup Sing Oibana Aikoi Punna Hotna Duna Education bu Free Zone Oina ba Hotna Minasi Haiki Desangi Mapokumona Sigi Manung Chana Matau Ningtina Tauba Oja Ahumda Chingu Mai Chow Kongnang Taba Award Kusina Duna Ikai Kumnab Utki Thoramasiga Mari Lainana Pangtokiba Blood Donation Camp da Lup Asiki Taumi Singna Idan Tauki Ngasigi Thoramadu da Janimski Director Professor TH Bhimo Ansamgi President Seth Satchang Amadi Desamgi President M Angambana Sarkyaki Desam Hairadi Student Alliance I KSO Hairabansu Student Organization Adumai Ansam Haibagansu Student Association Adugumna Atopa MSU MSF Mayam Lere. As a student organization, did we really help the students? Did we really help the education system of Manipur? Must say Hangbasi the Kara Dum disturb way. Must why bando rocket to Sida education system say help to AI Tazade. Today we student organization let us retrospect. If student or if as a student or if we want to really help the students, I think we should make education free zone or in Status ki Kwaidagi Chauba part ama oiriba Loktak part asi kanna bahotnabada miyam na mateng pangbiu part asida niyom gi wangmada lamlakki sa uchek faba amadi nga faba singi mathakta akanba action logani haina Forest and Environment Minister Thongnawjam Shyam Kumar na cheksalwa thamlakli wafam asi ngasi News Secretary ta leiba Minister gi Chamber da Loktak Development Authority gi English aniga taraga nipan gi calendar fongbagi thoramda fongdokibani Minister Thongnawjam Shyam Kumar na hai Loktak Development Authority LDA gi meeting makada Loktak Pat Sengbat Sagatpagi thabak tawriba sida akoibada leiriba miyam na mating pangbiu Pat asida matam gi oina migratory bird kaya chaktariba sing ngakpi senbibada lam damasigi mipum khudingmaki chawraba thokdang lei loinana miyam na makhal amatagi pambai sijanaduna uchek fabiganu Pat asi sokhanba yaba mawngda nga fabagi thabak tawriba si tokpiyu haina minister na appeal tawki Ngasigi Thoramadu Ketrugao Kendra gi MLA Nahakpam Indrajit LDA gi Director Longjam Bhagatont Editors Guild Manipur gi President Ahong Shangba Mobi LDA gi Makok Thongba Official Singsu Sarkyaki LDA gi Director Madi Magi Staff Sing Officer Puna Magna Mikup na Hom Sing na Matung Kuding Magta Loktak ki Magta Akoi Thabuk Tawraga Lei Madi Thabuk Tawkiba Mayam Sing adu calendars da Mayek Sing na indicate tawi aduga Praja Tai aduga Loktaki kanbada amadi malem gi miyam sakhangbada akoibda leiba praja miyamna aso mateng pangbiu Loktaki uji leiba akogi usek miyam tari miyam singa si kana mo lang thaaga atoba pambai senaba adagi nungdangda hida tongangkanda akogi betri sinaraga nga harpa nga phaba masi tawbiganu haiduna ai calendar release tawbasida ai appeal tawri Socialist Students Unions of Manipur SSUM na thokpa cherolamada lakliba class 10 amadi 12 exam gi yenglaga Manipur da leiriba kanglup amatana lakliba January kuntraga mathoi dagi mahiroi singda kaihanba yaba makhal amatagi harau kumhai pangthok pidanaba athingba thamlakli athingba sigi mayokta harau kumhai pangthoraklabadi maduda thorakpa afaphatta punamak sili langliba singna thodang lawgadabani hairi Imphal East District ki manung chana khurai chaithabi leirakta Chinese hand grenade ama thanamlai Mi tinba business center oiba mafam oibana miyam da mi paina ba pokhan krai bomadu tung de Imphal East ki bomb squad team ama laktuna soingam yaudana diffuse tawki bomadu khurai chaithabi leirakta leiba RK Navachandra apokpagi ming leikidraba RK Nilachandra gi thongalda thamlambadagi ngase pung mapan makhai taba duwaida thongalda leiba cement dukan amagi mathakta thengnarakibani cement dukan adugi jinga sindokna ba kakhatpada bomb adu thengnarakibani hairi Bom leire haibagi pau fangbadagi Imphal East ki SP na luchingba makok thongba police team ama laktuna yengsinki hojik fawbigi oina bom adu kanana amadi kari maramgi thanambano haiba khangba ngamdri
Thawbal Police amadi Thawbal Excise na haukiba November amasung December thada Thawbal gi tongan mafam da drive chathabada fagalakpa lupa lakh ama lishing kuntraga ni thoi rom gi oigadaba yungaw amasung gyungang sing ngasi mai thaduna manghankre. Thawbal DC Complex ta leiba Thawbal Excise Office ki mamang da pangthokpa mai thabagi thoramda saruk yakiba Thawbal Police Station gi OC Rishikesh Sarmana hai ngasi mai thaduna manghanliba using ase yungang full bottle nifuga nipan half bottle chani ga kunga nipan quarter bottle chani ga nimfu aduga yungaw liter lishing abaga chani ga nifu ni thoini masi local market ta lupa lakh ama lishing kuntraga ni thoi supna chani gi senfam oigani loinana drive si makhatana chathaduna lamdam asibu nisha sizinadaba lamdam ama oinaba hotnabada miyamna su mating pangbiu haiki ngasigi thoramadu da Thawbal Excise ki L Jino Kumar su sarukyaki Thawbal Commando gi kangbu amana lal holop KCP gi lanmi ama farba mioi adu Thawbal gi pechi mayai laikai dagi athokpam Dinesh Singh masagi chahi kungani thoi sure Impact News na fangba pau gi matung inna Thawbal Commando na thazaba yaba pau ma fangba dagi laikai du danga sinungtil thiba humagi thabak chathabada Dinesh bu fabang amkibane mag asi Englishing aniga taraga tareta aboy alias Lamtakpa maitai kauba mioi amagi khutangda lalholop asida yaukibani aboigi makhada thabak tawbaga loinana lalonba singdagi sel khaiduna ten thadagi inaw kauba amagi khutangda sel sing aboida khusinnaba da mateng pangba mioi ni hairi All Manipur Police Constable 10+2 phrase batch 2016 waiting list candidate ki maikai dagi hauzik batch asigi oina waiting list ta leiriba candidate singbu laingak na minung sigi yenglaga khanbiu haina appeal tarakli Manipur Press Club ta paumi singa unaba mada JCS gi convener Amom Dinesh na hai Englishing ani taraga taruk 10+2 phrase batch ki oina selection fangkraba constable candidate singi medical check haukre loinana achuba matamda result laklagani Masigi tungda batch asimaki waiting list lay horiba candidate chani ga yankai ga nithoi sing asibu laingak na minungsi yenglaga selection tawbiu haina appeal torkli Sahirok Turel Torban da ok makon sajinbagi wahau da lamgi chayet naba laibadagi khadna chainaba tawkraba senjam chirang senjam khunau amadi harau thel khulgi khunja singi marakta yasinnanaba khongthang oina ngasi ahan batangka ki wari sanakrai Imphal West ki Deputy Commissioner ki complex ta hairiba ahan batangka ki wari adu sanakibani Imphal West District ki Deputy Commissioner Ningthauzam Joyfree Kangpokpi District ki Deputy Commissioner T Ranjit Cookie Student Organization Kangpokpi amadi makok thongbo official kaya yauna sanakiba wari aduda nakal anigi marakta irang thoktanaba hotnaminaba yauna wafam kaya yanaki Hiramasigi matang da wari shaba yauruba Senjam Kunau and Senjam Chirang Joint Development Committee ki Joint Secretary Khongbantabam Alexander Nahai wari sanabadu da khunja singi marakta nungaina daba laibada pau faungnaduna irang thoktanaba hotnaba karigumba irang thoklagana manak nakpa Sekmai Police Station da pau pinaba Imphal West amadi Kangpokpi District ki DC na Senjam Chirang Senjam Kunau amadi Harautel khungi khunja singda appeal tawki Thokiba wathokasigi matangda Cookie Student Organization Kangpokpi National Highway ban tawgani haina lauthokiba adu tawbidanaba appeal tawbada KSO na yengsinduna khanagani haina thazaba piramki maramaduna khul masel gi oiba apikpa wathokasina phurup masel gi oiba apikpa wakhal sagattanaba hotnamina singa sigi Phauba Harautel Khunna Senjam Chirang Senjam Kunau amdi atopa khul singna sizinanaba ising pipe thadatpa si tawbiganu ising phanglaktaba thoklabadi pamdaba thogdok kaya tholakpa su yai haidi adubu atuba matamda sembiduna ising thanaba hotnabiu loinana turelda okon sabagi thabak su lepiu haidi Ekoi Sahirok Turel mapal asida okon sajaliba asigi masi sadanaba ekoi gi DC Kangpokpi amadi DC Imphal West na soidna yengsingani haibagi thajabasu ngasigi meeting aduda bibi loina na aikoina harau thelda lairiba kuki pradasingda appeal tawbasidi hauji samchirang water supply gi ising asi thadaduna lairibani ising asi athuma tamda thabina ba aikoina moida nixing jari karimba makoina thabiraktragadi aikoi samchirang semkhnogi khul asidi tokthokraga makata na phumlo maya langjing amadi loitang khunong singba tonga tonga khul mayamna ising asi sinaba maramda ising asigi damakta matungda pamdo thagdo thok kayama tolakpode khoina thohan janingde aduna yaragadi ising asi athu matamda thabinaba aikoina haijari
Pravis Chanamisi CBI da Sinagadabani Haiduna ngasi New Delhi gi Chanakya da laiba UP Bhavan da lamdamasigi Maira Paibi singna protest aukre. Amkil KIL PLM PAM KWWA WSEDEVI IKAL PSC Mashat Unicast Dams ki luchingba singna protest aukuna sarokyaki. Protest adu da Pravis Chanamisi achumba YL fangnaba CBI da sinabiu Stop Racism Against Northeast People haina thaba banner paiduna protest adu chathakibane. Infalis ki top mayai laikai da laiba Y Ibomchagi machanupi ama kidney fail oiduna hapta amada lupa lishing taragani thoi changna dialysis tawduna lairi laibak phabadagi angang asigi apokpi mamana kidney donor oiragani adumapu kidney transplant tawbada changadaba lupa lakh taret nipan gi senfam puthoknaba leitabana operation pangthokpagi mamidi tadri Low inkol pumba yonduna angang asibu layingnaba honazariba sida Society for Empathy, Belief and Affection Sibagi President Rojit Wahengba Mamadi Maki Kangbu Loinana Dalit Sena Manipur ki President RK Kaikuna Sel ki oiba tengbang piki baga loinana pukchel chawrba miyam nasu tengbang pibinaba kangalakli. Matang soisida break kamaloksagi. Break ki matungda Anoba chahi gi oina Art and Culture Department na state asigi manung hanjina lairiba archaeological sites sing yokhatnaba pandam thambagi pau amadi Manipur amsung malingi tongan ba pau sing puduna lakchage Impact News pumit yeng tadun lebio break matung da mayamba mukana taram mokchari Anoba chahi asigi oina Art and Culture Department na state asigi manung hanjina lairiba archaeological sites sing yokhatnaba ahenba mit yeng thamli haina Commissioner Art and Culture M Lakshmi Kumar IS na phongtorokli Wapamasi ngasi department asigi chahi asigi calendar fongbagi thauramda phongdokibani Palace compound laiba Art and Culture loishang da pangthokiba thauramadu da Commissioner Lakshmi Kumar na hai calendar asida chahi gi oina department asina leptana chatharakpa art culture archives amadi library na chingba section kaya ga mari leinaba activity sing miyamda khanghangani Department asigi mamang chahi gi equipment sing su calendar asida uthokpada natana anoba chahi gi oina di paksana miyam na Kangnadriba archaeological sites sing puthokpa amadi semgatpada ehenba mityeng changani haiki ngasigi thoramadu da department asigi director Dr. K Susila amadi joint director Kesorjitsu sarukyaki Maruway na khoi hana toramba khoi calendar events me amda dum towa adu se sangai adi khoi gi sigi hau chongba adu dum amda adu de loin torani anuba da khoi kitang khoi archaeology se kitang khoi discovery haitare khoi handang han bihang saluba adegi manung da leiba hanjan manung hanjan leiba kenu sing se khoi gi historical importance archaeological important oiba adu sites sing je khoi kharma gi puthokeng khali Tripura da pangthokpa ibado puthiba lai haraubagi thaura mai pakna loisin khre haina umang lai kanbalub ukalna thadropa cherol amada khangalakli lai harauba manungda takiba imoinu ima iratpagi thauramsu Tripura da machoina tariba maitei singna paksana pangthokre haina cherol sina makhatari Cycle Assembly Constituency ki MLA Oiramba Hal Collate Khongsai ngasi nungthel mahaki mayum Infalis ki Khongsai Vang da laikidre masagi anaba madagi laikidraba Hal Collate Khongsai chahi marfuga mapan sukre Hal Collate Khongsai English ngama chamapal ga marfuda ahan boina Cycle Assembly Constituency da ki MLA oina mai palaki loinana department kaya gi minister su oiramki Loinan English ngama chamapal ga marfuga marigi mikhal dasu mai palaki hauze IGP oriba Clay Khongsai yauna mahaki macha tara laihori Thangada laiba Lokta Khorjai Loop linkhatkibagi ahumlak suba foundation day gi thoram ngasi loop asina sinduna Sandra gi floating platform da pangthokre Gasigi thoramadu da saknairaba wari liba ozas laikidraba oinam kaboki maphamda ikai khumnaba utki loinana chahi khudingi loop asina phongba chefong Lokta Kholsu retired director wellness Morangthem Raj Chandrana phongki Gasigi thoramadu gi sarokam oina saknairaba wari liba oza hobizam amutombi da oinam kabok wari liba award amadi haisnam asangbida Syam Kishore Ningsing Nat Sankritan award khusinaki award da sel oina lupa lising tara amadi soul ga loina na momento khusinaki thoramadu da tungan ba Manipur gi wari liba da mingchat puraklaba writer Razen
Toizamba amadi Koizam Guna Chandra Su certificate piduna taram okay. Uripok Takhelabam Laikai Wari Macha Ibada Maming Lairaba Kangjam Radhakumar IS the Society Academy gi nauna Sember General Council gi member ama oina khale hariba pharmacy Englishing aniga taraga nipan gi January amadagi Englishing aniga kungani thoi gi December kuntraga mathoi fawba pugadabani hari United Development Association Uda Kangabokna Sinduna Pangthokiba Class 3 amadi 10 Fawbagi Taragani Suba State Level Pan Competition gi Mana Mathumian Thopagi Thauram Lakliba January 3 ki nungtil pung 13 tabu matamda Major Khulda Leba Manipur Press Club ta pangthoklakani haina Cherola mata khangalagli numina sida prize winners singna masa masagi admit card ka loina na ayuk pung 13 fawbuda pangthokodriba mi pharmacy report tawna ba khangalakli Guwahati da pangthokodraba kuntrago humdoi suba is John Inter University Youth Festival English in taraga tarita saruk yargudaba Manipur University cultural team ngasi Imphal thadokre lamdamasi da leiraba college amasung university asigi apunba mahiroi kuntrago humdoi amasung accompanies tarukna Guwahati University da thasigi tang manga dagi mapan fawba pangthokodraba festival asida saruk yagni team asi university asigi Department of Teachers Education ki guest lecturer Ais Rakesh na luchingli Manipur University Cultural Team Namapa Lamgi Mahiroi Singa Classical Dance, One Act Play, Skit, Mimes, Clay Modeling na chingba event kunga marida athoy hen tanagani. Team Madu Manipur University ki Centenary Hall dagi Dean of Students Welfare Professor K.H. Tombana lamthaki. Langthawal Assembly Constituency ki Manung Chana Leiba Kaupung Khulda Juliarong Furup Singhi Oina Kwaidagi Chauba Lorok Loiraba Matungda Pangthokpa Kumhai Gan Ngai Pangthokli. Kumai Sigi Ngasi Marini Shuba Numita Kuladu Jagoi Isegi Thorom Kayasu Pangthoki Ngasigi Numita Pakang Lisabi Singi Jagoi Isai Taukibagri Loinana Aroiba Numit Oibaga Loinana Pakang Lisabi Singna Kulgi Ahal Singi Isai da Harautiana Jagoi Saki Kumai Sigi Hayeng Aroiba Numita Kulgi Mau Singi Oiba Jagoi Isai Pangthoki Hai Hauzik ngasi nomagi sanabagi pau. Kuntraga mari suba man samadi taram doi suba women's state polo tournament ngasi dagi mapal kangjebungda pangthokpa haukre ngasi kuntraga mari suba nupagi polo tournament asigi ahanba match ta CRPF polo club na DZAR polo club pu yamna lakchana panjel tara amada maiti pa pi pangauki nakalam romda ngasi dagi pangthokpa haukiba taragum doi suba nupigi polo tournament asigi ahanba sanakiba league match amada Thangmeban Youth Polo Club A amadi MM Riding School Singzamai Panjal Mari Chanadana match asi draw oiki. Ngasi tournament asigi hogdokpagi thoramadu PDAs and Consumers Affairs, Revenue and Wet and Measures ki Minister Karam Shyam amadi All Manipur Polo Association ki President Dr. K. Sarat Chandra Galoina lamdam asigi masana asipu pamjaba miyoi kyana sarukyaki. All Manipur Polo Association asinduna ngasidagi haukiba nupi gi polo tournament asida team kun gamangana saruk yari outbasista lambatong norgani hayeng tournament asigi makataba match ani sanargani chathariba nupi gi polo tournament asida polo team ahumna league round match sing da lambatong norgani Saknairaba boxing coach amadi Arjun Award M Suranjoy Galoina na international ki thakta Saknairaba professional boxer SS Sarjubala ani na ngasil Laingak asigi Chief Minister and Brain Gamahaki Secretary ta unakre unabadu da boxing masanabu achauba sanuroi kaya sengwatuna state asida henna chokhat hannaba khanaki amadi Chief Minister and Brain na Laingaki maikai dagi hiram asida pangba yaba mating pangani haina thajabasu pirakki Mari Suba Sector Trophy Lamlai Kendra Village Wise Men's aside football tournament ki final the SWA sector amadi YYC Yorbung anina lamba tongnorgani ngasi chatharak liba football tournament asigi ahanba sanaki ba semi final da SWA sector na LSIC lamlai bu panchal ahum anida maite pi bangauki chatharak liba football tournament asigi ngasi sanaki ba ani shuba semi final da na YYC Yorbung na FC Telo bu panchal ahum amada maite pi bangauki Lamla Assembly Constituency ki manung chana leiba sector gi sanabungda chathariba football tournament asida football team kunna sarukyari thasigi taretta chathariba football tournament asigi final match shanargani
Taragomdoi Suba Youth Yankai Mari Suba Men's Junior Amadi Kuntra Suba Women's Junior National Weightlifting Championship Lakliba February Kungamathoidagi Kungamanga Fauba Visakhapatnam da Pangthoklagani. Haidiba Championship asida Saruk Yagadaba State Weightlifting Team Khanabagidamag Trial Selection Lakliba January Taragomdoi da Pangthoklagani haina Manipur Weightlifting Association na Thadrokpa Cherolamada Khangalakli. Mapan Suba State Level Mairembam Ravi Chandra Memorial Football Tournament DMFC More Amadi RFC Kamnam Leirak Ani out quarter final Chankring asi sana Chatarakliba Football Tournament asigi ahanba sanakiba match amada DMFC Morena LLYC Basikomu Panjel Omamada Maitiba Piki. Football Tournament asigi ani suba match ta RFC Kamnam Leirakna SYDA Lilongbu Panjel Mari Amada Maitiba Pipangaki M Ravi Chandra Memorial Trust Kiamgai Makalaikai Sinduna The Kiamgai Ideal High School ki sanabungda knockout basis ta chathariba football tournament asida team kulgum doina sarkyari tournament asigi makha taba match ani hayeng sanarkani. Kunginipan Suba National Canoeing Sprint Championship Lakliba January 30 Taragomdoi Fawa Bhopal upper leg ta pangthoklagani hairiba championship asida saruk yarugadaba All Manipur Canoeing and Kayaking Association ki sanori singa se yupung mapan taba matamda lamthakre haina association asina thadorpa cherol amada khangalakli nakalamaromda chahi asigi January kuntragamathoi amade February amada numit nini chupna state level physically challenged sports meet English ni Taragonipan All Manipur Disabled and Handicapped Persons Association asinduna kumal lampak the Pangthoklagani haina cherolamada khangalakli. Arabida bulletin asigi headlines samhuna mayam da thamsage. Air India with the Air Asia game fall to Delhi direct flight sing anoba chahi ki khudol oina January thadagi service hauragani haina chief minister Nong Thamam Biri na phungokre. Wathok Laina Marek Mahau Thokpa Punsi Mariela Maginaba Education Gi Chauraba Thokdang Lay Haina Minister Thokdong Radi Sham na Hai. Lokak Pat kan CM Department Sida Uchek Paba Madila Nanga Paba Sigi Mathapta Akan ba action Lawgani Haina Minister Thonogam Sham Kumar Kepsalwa. Police District ki Manung Chana Kurai Chai to be laid up the Chinese hand grenade a month and a bay bomb squad na swing on Yao gonna defuse something. Masung Lam ki Wahau ki Kana China but Tokraba Sendam Kirang Sendam Kuna Wamdi Harau Tel Pulgi Punjab Sigi Marakta Yasinaba Purkna Bangasi Hamelanka Kuwai.